Image of the meeting tablet symbol ham hotel no matter condition time. Actually, a sigma power me on the pizzeria. JSCK February May the same Kiba and Nobelinga say normal nade abnormal ni Haina. Chief Minister Waikem Jana from the way. Paumising na hangba wahangi paukum pilim bagi mahuta Home Minister Govindas Kontauzam masin kumdana pakum pilim. May kawatin jaki mayok ta jangsin ba kongjang iho hain mington ba awareness campaign nga sitagi hawtokre. Lunina President Dorpati Murmu na kaksing dagi takelamam Rani yauna fisabi kunithoi da National Handloom Award khosinakre. Mapungaba pau miyam da pizari. Chief Minister Nong Thombam Bidena CM gi firm dagi resign tawkhraba matong JSCK February Mari the same kiba Manipur lenga asi normal nate abnormal ni haina Chief Minister Yumnam Khemchana phongdokre. Apamasing asi Palace Compound leba MSFTS ta pangthokiba Land Resources Department sinduna online portals LR Manipur mobile application known hawdopagi thamda phongdokibani. Tharamadu Home Minister Govindas Kontauzam, Art Culture Minister Kuraizam Local Sir Yake. Tharamadu LR Manipur mobile app kalunina permission for registration portal, change of land use portal, allotment of land portal, land acquisition including direct purchase portal, GIS based management of village portal, Unified Land Resources Portal, Revenue Court Case Management System Portal amadi online payment of land revenue suit launch tawki. Chief Minister Yumnam Khemchana makha taraduna hai Manipur gi tangdulai tadaba phibam marakta JSCK February Mari the same liba anoba lenga asi normal nate abnormal ni nomada thokliba thaudoksing senaba honabada department sing senaba ngamdre. Department sing kopsian senator basu ngasi miyamda mobile app ama portal nipan hangdok pasimak thagali phongdoki. Tharongga mailena Home Minister Govindas Kontauzam na hai transparent oiba lengak laknaba ahanba khongthangni lengakna tawriba thabak hak thingnana fanghangani. Tharomasina miyamna lengakta thajaba leireklani. Azadi ki Amrit Mahoshab mai pakpada Digital India ohenbada Digital Manipur ohendaba yadaba lei. Digital Manipur ama ohenbada ngasi hawdokliba app sing asina mating oigani phongdoki. Doriba officer sing tawdragadi kugi kariyani sarkar mamai thi bain oi adubu sagi normal oidaba sarkar senaba wari matam sida ai thawdo birambadu ai manudagi hena thagat chaningai kaju lekbo wafum leisade loida Manipurda centrally sponsored amasong state funded extension makhada pothok hannaba saknabagalana Manipurda senthok lambi hena leinaba area expansion tawba yauna sustainable resource management organic natraga national farming amasong value chain strengthening tawhannaba pandamda policy sing semduna thabak tharom kaya state lengaki horticulture masuk Soil Conservation Department apai khatli haina Horticulture masung Soil Conservation Department ki Director ki Devdatta Sharma phongdorakle. Manipur lenga ki Director of Information and Public Relations senduna Imphal gi Nitaipa chuthekta leiba DIPR gi auditorium da pangthokpa Meet the Press ki tharamda Devdatta Sharma hai Department asina centrally sponsored scheme Mission Organic Value Chain Development for Northeastern Region BCDNER amasung Mission for Integrated Development of Horticulture MIDH ta thabak paikhale. MIDH ta manamasing vegetable amasung floriculture sector da leiriba ahobasing ngasi mentionabagi damak area expansion tawbagi thabak tharom paikhale. Masigi mathakta component kaya khaidokna atai thabak tharom kaya so paikhale. Component sing asida post facility amari infrastructure pibagi matangda yamna chawba components yauri MOBCDNER ki masigi makhada listing nifu humdoi gi hectare da lomi listing nifu humdoi na
register tawri haiki mahakna makha taduna hai state asigi oina horticulture crop ta crop ahum amasuk agriculture crop ta crop ama GI tag tawri makha tana crop tarukshu GI tag tawna bagidama process tawkre agriculture crop ta GI tag fanglibasna chakhau poirator ni aduga horticulture crop na tamenglong orange kachai lemon amasung shirakhong morok hairaga su khangnaba shirakhong hathai asi state asigi oina GI tag tawraba crop sing ori haiki kaya khoi mafam khando mafam khara ekhoi yamna special loiba horticulture gi mari leaba activities paikhat pa yaba employment generate to yaba mayamna tamba yaba mafam kaya ma singba sagatna bagi adumba thorang su khoi leyena thumjage India amadi Myanmar ani gi marakta Manipur gi territorial boundary khara exchange tawna bagi matangda leba ani gi marakta khanna nakhi bagi wafam miyam na ngangnariba sigi matangda lengaki oibo wafam khara fongdok piramu haina pawmising na hangba wahangi pawkhum pibagi mahutta Home Minister Kontauzam Govindas Machin Khumdana wafam kidre masi Manipur lengaki Home Department amadi Manipur State Population Commission sendna demographic profile of Manipur haiba hiramda numit nini chupna chathagadaba consultative meeting com seminar hokpa thorom loiraba matungda pawmising na wafam aduki matangda hangkhibani Chingmairungda leiba classic grandigi Imperial Hall da numit ni chupna chathagadaba seminar hokpagi thoramadda Chief Minister Yumnam Khemchan amadi Home Minister Govindas Kontauzamna thoramadgi athu mithung amadi thoramapu oina saruk yakhibaga loinina lamdamasda leiriba legal expert CSO Imaluki Lusingbi Singh community leader sing su saruk yakhi consultative meeting kam seminar hokdokladuna Chief Minister Yumnam Khemchan hai lamdamasde thokpa thawtowatho kayasna miyam awaba phibam amada leiri adumoinamak CSO amadi miyamna matam sangadagi tanduna lakpa demand sing amat oina khananainaduna lenga asna constitution na piriba niyomadogi makhada recommendation tawnaba honnaba chaw mating ama oiragani haibagi ache pathajaba thamli fongdoki education gi lewaki kaigadoba awana singi gi hena wagadoba mau natabida punamak bunna khanami rakanda sina phayaiba potuda sarkarsu thaulang lawjage hajarkanda ngasigi sinbiriba sugumba seminar kam consultative meeting sina afaba porako yasunu haina hajarkanda Tharamga mailena Home Minister Govindas Kontauzamna hai miyam na census NRC citizenship demographic change na chingba hiram kaya da lana thajanaramba kaya du ngasi pangthokliba seminars da kopna khanarba matungda kokhanba ngamlagani lenga asna su miyam gi apambagi matung ina center lenga ta thengkhang kayarak takshinduna lakli loina ngasigi mifam asina constitution na yaba mawongda miyam ni haifagada buwarep sing lorkani haibagi thajaba sulei masida natana paikhalakadoriba thabak thorom sing da hen mapung fanaba CSO singi luchingba sing yauna committee ama semaningi fongdoke people of our state, we should come together and we should join hands and heads together to solve and resolve all the issues. Press Information Bureau, Ministry of Information and Broadcasting, Regional Office in Sendna Union Lengas na Bharat po income jalising and nifudareta mapung pana chawkhalaba Bharat ama ohenaba manglanda honariba Thabok Thorom Singi Manung Channa Chingilam Maru Aina Scheduled Tribe Community Sothariba Hiram Kayada Chawna Mating Pangna Paikaliba Amadi 12 years of governance ki Makhada Paikaliba PM Jugagi Maramda Miyam Mapung Fana Kanganaba Amadi Ahin Bapau Sandopada Mating Oinaba Barda Haina Mingtonba Media Workshop Ama Chandel Amadi Kokching District Media Person Singna Saruk Yadna Chandel Mantri Panthada Liba Kungfam Heritage Complex ta pangthokre Thoramaduda MLA Chandel AC SS Olis Additional Director General PIBRO Info Dr. Ingam Pame IIS Chairperson Manipur State Commission for Women MSCW Tumlip Tiningfa Monchang Member MSCW SK Shofia Moyona Dignitary Member Singh Amadi Sub Deputy Collector Chandel
हेडक्वार्टर प्रोमीलता वंशांग वंगलरना रिसोर्स पर्सन होइना सरक याखे थरमदुग मैलेना एसएस ओलिसना फोंदोखिबदा लमदम असिदा मीडिया की रोल असी याम चावी लेंगाकना पाइखलिबा थबक थरमसिक मीडिया की खुथांग नतना मियामदा पाक सना खंगनबा पाक ngomloi होनरिबसिंग मीडिया पर्सन सिंगनसु मरिक चुमना असेंगबा अचुंबा दु पाउदमबियु मियामबु अवेयर ओहनबियु पॉजिटिव ओइबा पाउ सिंगसु मरिक चुमना मियामदा पाउदमबियु लोनना हौजिक हौजिक लेंगाकना पाइखलिबा पीएम जुगाना एस्पिरेशनल डिस्ट्रिक्ट अमसु ओरिबा चांदेल डिस्ट्रिक्ट तदी खुल कयाबु कोनचिंदना अनौबा अहोंगबा अमा पुरकपा ngamlagani hainasu फोंदोक्लखे कक्चिंग डिस्ट्रिक्ट ओलंपिक एसोसिएशन KDOA साफोंलखिबगे मरीसुबा मपोक नुमित थरम ngasi कक्चिंग मे लेकाइदा लेबा मल्टीपर्पस कम्युनिटी हॉल दा पांगथोखरे थरमदुगी वहौदो पिरना KDOA के जनरल सेक्रेटरी मोयरांग थिम नीलोन हाई कक्चिंग डिस्ट्रिक्ट ता साना खोटनबबु योखतनबा पांदमदा KDOA asi district asida leiriba tongan tongan ba masana kayagi organization association singi thongmi sing yauna semkhibani association asina malem gi thakta afaba sanore kya puthoknaba honarakle chai khudingi oina indigenous game yauna international national amadi state ki thakta mai purakraba sanore kya bu mana pidna puning thogat pagi tharom singsu lepalekna pangthokna lakle district olympic games pangthoknaba shu honaduna lakhi adubo association की फंड मतिक चाना लेतबना ngasi fawba pangthokpa ngamdana leiri chai asigi December thadadi ahanba district olympic games pangthoknaba thorang tawri masida district asa leiriba MLA sing amadi miyamna angamba selgi tengpang piduna mai pakna pangthokpa ngamnaba honabada tengbang biu haina so phongdoki ngasigi thoramadda chai asigi July tha fawbada international national amasong state ki thakta mingjat purakraba sanaroi humfutara da kudol poching pidna puning thogatpa amadi kai khumnab utki sigi thoramadda Dr. Yumnam Radis MLA Yanglam Assembly constituency na athobi mithung KDOA ki Vice President as Kishorji Nathoramapo Dr. U Devin MLA Wabagai Assembly constituency Mayang Lambam Ramesor MLA Kaksing Assembly constituency anina akhanaba mithung amadi Pierdarsni Lystrom IPS Superintendent of Police Kaksing District na akhanaba lengbire pa oina sarpyake Mayai kaba chinja ki mayokta changshinba khongjang ihu haina mingthonba awareness campaign ama police collect food and Hongtopaki Tharamaduta Deputy Director Eldanesor Singh Catholic School ki Principal FR Emmanuel Kohli All Manipur Recognized Private School Welfare Association ki President Lystrom Joy Kuman User Manipur ki President Maibam Jogesh All Manipur Students Guardian Organization ki General Secretary Saugrapam Sumati Amadi Nationalist Collective Manipur ki President Nongthombam Thoithoibana Chief Case President Amadi Guest of Honor Oina Yaki Tawanaga Mailena Nationalist Collective Manipur ki President Nongthombam Thoithoibana hai ngasi khunai asida lariba mipum khuding maktagi nahana masing helabasu lamdam asida nongmagi nisagi ipakta iraknarakba nahana masing helakpasna nongmadi khunai asi mutkiba yana leire Maramatna Nishagi Ipaktagi Naha Singbu Kannabagi Pandamda Asigumba awareness campaign asi Hautopani Matam Amadadi Nisahaiba asi Nupa Kaktana Zanarami Haina Laurami Adubo Haujiti Nubisu Yauna Sarak Pasna Kunayasi Chamanda Chama Mangla E Haibayare Maramatna Masidagi Haudna Pamda Chatna Inkalakliba Naha Singda Nishagi Ipakta Kongda Kidanaba awareness Pibagi Tabak Chataragani Mamapa Oibasingnasu isasing da nishana uhelakpa amang bakyagi wafam sing takpiyo phongdoki Madida hani wakhalon da koina ngasi campaign se sanjala puni aduna sida appeal dawsani madi kaina kanda ben thobi bo bi school da oi bi mama po bi hai bai khoi khudi mak se masi a chong responsibility amum loina lei masina ekoi na inkhalai ba teenager ki na sing se angang sing se koina tatana drug ki maram da koina phataba wai myam su se koina libi ra kanda mukhoi da thengnari ba challenges awaba myam su se khangala kanda drug ta ki koi lapna leina ba ki daita khudi mak na section khudi mak na lomina se aba hum se thamjai
ꯂꯝꯐꯦꯜꯄꯥꯠꯇ ꯋꯥꯇꯔ ꯕꯣꯗꯤ ꯁꯦꯝꯒꯠꯂꯤꯕ ꯑꯁꯤꯗꯒꯤ ꯊꯣꯔꯛꯄ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯑꯃꯗꯤ ꯂꯩꯕꯥꯛꯅꯆꯤꯡꯕꯁꯤꯡ NIT ꯃꯅꯤꯄꯨꯔ ꯀꯦꯝꯄꯁꯇ ꯄꯩꯁꯤꯟꯐꯝ ꯑꯣꯏꯍꯜꯂꯒ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯣꯡꯗꯣꯛꯍꯟꯅꯕ ꯍꯣꯠꯅꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯤ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ NIT ꯃꯅꯤꯄꯨꯔ ꯀꯦꯝꯄꯁꯀꯤ ꯄꯥꯔꯃꯅꯦꯟꯠ ꯀꯦꯝꯄꯁ ꯑꯃ ꯁꯥꯅꯕ ꯂꯝ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯏꯝꯐꯥꯜꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯗꯤ ꯍꯥꯟꯅꯒꯤ ꯁꯤꯑꯦꯝ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯍꯥꯏ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯂꯩꯉꯥꯛ ꯂꯩꯔꯤꯉꯩ ꯏꯪ 2009ꯗ NIT ꯃꯅꯤꯄꯨꯔ ꯑꯁꯤ ꯂꯤꯡꯈꯠꯈꯤꯕꯅꯤ꯫ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤꯗꯃꯛ ꯃꯇꯝ ꯑꯗꯨꯒꯤ ꯂꯩꯉꯥꯛꯅ ꯑꯦꯀꯔ 494 ꯈꯔ ꯍꯦꯟꯕꯒꯤ ꯂꯝ ꯄꯤꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯄꯥꯔꯃꯅꯦꯟꯠ ꯀꯦꯝꯄꯁꯀꯤꯗꯃꯛ ꯅꯧꯅ ꯂꯝ ꯄꯤꯔꯒꯅꯤ ꯍꯥꯏꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯡꯒꯤ ꯋꯥꯐꯝ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯆꯃꯝꯅꯕ ꯐꯥꯎꯍꯜꯂꯦ꯫ ꯋꯥꯇꯔ ꯕꯣꯗꯤ ꯑꯃ ꯁꯦꯝꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯧꯊꯣꯔꯛꯀꯗꯕ ꯂꯩꯕꯥꯛ ꯑꯃꯗꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡꯁꯤꯡ ꯑꯗꯨ ꯊꯝꯅꯕ ꯃꯇꯤꯛ ꯆꯥꯕ ꯃꯐꯝ ꯄꯤꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏꯐꯗꯕꯅꯤ꯫ ꯀꯣꯡꯒ꯭ꯔꯦꯁꯅ ꯂꯩꯉꯥꯛ ꯄꯥꯏꯔꯤꯉꯩ ꯃꯇꯝꯗꯁꯨ ꯋꯥꯇꯔ ꯕꯣꯗꯤ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯄꯗ ꯂꯩꯕꯥꯛ ꯂꯩꯈꯣꯝ ꯑꯃꯗꯤ ꯂꯩꯅꯥꯡꯁꯤꯡ ꯅꯤꯡꯊꯤꯅ ꯄꯩꯁꯤꯟꯅꯕ ꯃꯐꯝ ꯄꯤꯌꯨ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯈꯪꯍꯜꯂꯛꯄ ꯂꯩꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯂꯝꯐꯦꯜ ꯋꯥꯇꯔ ꯕꯣꯗꯤ ꯁꯦꯝꯕꯒꯤ ꯊꯣꯛꯂꯛꯄ ꯂꯩꯈꯣꯝ ꯂꯩꯅꯥꯡꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯄꯩꯁꯤꯟꯕꯒꯤ ꯊꯕꯛ ꯇꯧꯅꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯇꯣꯉꯥꯟꯅ ꯁꯦꯟꯐꯝ ꯀꯥꯏꯊꯣꯛꯇꯨꯅ ꯌꯥꯎꯔꯝꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯂꯧꯊꯣꯛꯂꯒ ꯂꯩꯈꯣꯝ ꯂꯩꯅꯥꯡꯁꯤꯡ ꯒꯥꯔꯤꯗ ꯍꯥꯞꯅ ꯄꯨꯔꯒ मफम चाना पैसिनबगी महुत्ता NIT कैंपस पैसिनबदगी कैंपस असी अतोप मफमदा होंहनगदौरिब्रा हाइबा वहंग असी हंगनिंगे। अमरोमदा हौजिक लेरिबा NIT मणिपुर कैंपस असी इसिंग थुमजिनबगी खुदोंगचादबा असी लंफेल वाटर बॉडी सेमलकपदगी लाखिबनी ममांगदि यामना चावना इसिंग थुमबगी वाफम लैखिदे। इसिंग थुमजिलि हाइरबसु वाटर मैनेजमेंट निंथिना तौबा याना सेमजिन साजिलगा चावख्रबा कैंपस असी निंथिना सिरिनबा याय। मसिगिसु मथक्ता कांग्रेस के लेंगाक मतमदा NIT गिदमक लम पिरमखिबा दो सेंट्रल गवर्नमेंट नॉर्म्स की चपचाना ngakuna pikibani madugi manungda school amadi medical facility nakpa yauna tongan tongan ba makoina piba chana kanglon se ngakuna khwaidagi mafam chaba oina lamadu pikibani fondoke campus se sidagi hongaduri si kari maramgi no haibsi manipur praja singna khangning oidrane suitable oidrabra lam marang kaina leitrabra kari maramgi no मसीगी तंगाई फदब करी लेरे हाइबसी सुसोई सोइदना मणिपुर की प्रजा सिंगना सुसोई सोइदना। वर्ल्ड ब्रेस्ट फीडिंग वीक लिसिंग अनि कुंतरुक पालन थरोंगी सरुक अमा ओइना दी तंफा हेल्थ केयर थौबाल नोंगांग खोंग सेंदना नोंमगी ओइबा ब्रेस्ट फीडिंग अवेयरनेस प्रोग्राम अमा ngase थौबाल निंगोंबम लक्ष्मी बाजार कम्युनिटी हॉल पांगथोखरे। ब्रेस्ट फीडिंग फॉर सस्टेनेबल स्टार्ट इन लाइफ स्ट्रेटन What works? Haiba team galonina pangthukiba thromatology retired chief medical officer in Falis Dr. KSS Manglem district family welfare officer Thawal Dr. Khumukjam Trusty retired joint education director Akoizam Keso Ningombam Apun Bamena Biluki president Esngan BMD secretary I Subhasinina Thumathung Singh Oina Saruk Yake Thongi Manu Mapung Oba Saruk Ama Oina Ditamfa Healthcare Thoba Nongang Kongi Proprietor Dr. PH Nishikanta Sherman Resource Person Oina Mama ki khomlang pithak pana mama amadi angang animakta piriba kanaba amadi mama ki khomlang pithak pagi tangai fadaba kayagi matangda wangang khe atubi mithungi warol piraduna retired CMO Dr. Manglem na high awareness program kaya pangthoklabasu hojik mama obi kaya amana angang hek unnabaga masada thokpa khomlang pithak kadabani haibasi khangadaba kaya yaure। मरमसना मरु ओइने नुपी ओबिसिंगना मखो युम पांडिंगी ममांगदगी होंगना ममागी खोमलांग पिथकपगी कानबा सिनिंथिना खंगनखिबा तंगाई फदे नुपी अमा ओइना पोक्लबदी अंगांग उन्नबा हाइबसी ह्यूमन नेचर अमनी मसिदा इकाइनिंगाई लेति हाइबा वफमसिंग हुमफुमाथोय सुबा चकनाम खोंगचत कमैलेना पांगथोकलिबा Regeneration Month ka mari lenana chathakiba academic campaign saruk ama oina Imphal East District ki manung channa leiba St George High School Wangkhaida Emsu Mayai Loising ki Vice President Naurem Wangamba amadi Oja Suakna Mayai tangba lautuna campaign chathaki hariba academic campaign asida Vice President Naurem Wangamba na ngasi iramda masida aikogi miya masna mikha ponba khunai amagi punsi mahingda loilam leipak amagi machat amagom phangpham thokpa hak pomnama khongaungna duna lakpagi mami tari issue ama thengnari ngai ama amuk theng thaurang duna
ngasisu census tawdringai NRC tawnaba miyamna lawringai chirakta Manipuri ngamkai thugainaba tongan balalung kaya ama chatharakpa leptre iramda masibu thugainaba Manipuri lam saruk oiriba square mile ama dasmik chatruk ni fohumdogi saruka matam amada iramda masidagi pithokraba kabo beliga onenabagi ngase India lengakna thorang lakliba asi yamna laibak thibani ningak pairiba sing amadi Manipur miyambo karisu leitana khanbani haidna lawgani lamdam asi maning makha tamba wata patna lenamba lamdam amani haibasi ngasi India government da khanganba matam oire ngasi fauba iramdam asibu machetana thugaiduna sayan ngayen nabagi mawongda lisang shina sangsilakliba masidagi mahairoi khunai leipak miyam yelho frup cha singna punna thengnaminaduna honagani hainasu MSU for self reliant Manipur hariba theme asigi academic campaign makhada phongdokhi lonena Imphal East district ki manung chana leiba school sing Vice President Wangambagi Luching Makhada Imphal East District Committee Finance Secretary Michael Nasu Emmanuel English School Success School Test for Academic Campaign asigi nungi wahan toki matangda mahairoi singda wafam kaya phongdokhi Bisnupur District ki manung chana leiba school sing public ningthaukhong impetus thinungai BBR thinungai Starland thinungai career fuwala Jehovah thamna pokpida Vice President Prikeshor Moyang Team ki Luching Makhada Bisnupur District Committee ki thomi singna hangal Masters Day lisingani kuntar rejuvenation month ka mari leinana wafam kaya phongdokhi loina campaign asigi makha chatharakpa oina Imphal West District ki manung chana leiba Comet Secretary Team HHG High School Lab School SDJM haiba mahailosing sing asida Salam Changkhonba Secretary General MSU Headquarter ki Luching Makhada Imphal West District Committee ga loina academic campaign pangthokhi Kakching District ki manung chana leiba school sing ADL English School PR English School Grace Ridge Academy Hyanglam hariba school sing asidasu organization ki secretary Huidrom Punsibana Luchingduna academic campaign makhata na pangthokhi Kana lejidraba nupi angang sing naha singbu ngaklo pirna makhoi na haijaba sinpham ammam paihanduna makhogi semitlon fagat handuna mipan tangdana hingba punchi mahing amada puraknaba amadi khunai yaifa thorang kaya paikhatna khunai gidamak achouba thodang kaya laudna lakliba secular charitable women organization ama oina kumja lising ama chamapat marfut tara marida linkhat ki ba women's income generation center WIGC ki kuntrani thoirak shuba mapokumon amadi award ching yenthopagi tharom se ngase Thawal college ki mayok nabada leiba WIGC ki complex ta pangthokre Healthy women, healthy children, healthy communities. Promoting hygiene for a brighter future haiba theme da WIGC na senduna session ani thokna pangthokiba ahanba ayuki session da Gayatri Puja sakshonba moipung khongduna maya chukhatpa yoga meditation amadi disingamo chamapan humfutara taru DMC science ki alumni ama oiba philanthropic Manjurians Freedom 1976 ki team na Health camp pangtokna ana laing ban mapung eba thorom sing oiki ani shuban notification da RIMS Imphal ki Psychiatry Department ki former head amadi Freedom 1976 ki President Oliver Dr. R.K. Lenin singna atulmi thungnen WIGC ki founder secretary national amasung international awardee oinam Indirana Tharmapu aduga DM University ki Department of Physics ki head amadi Freedom 1976 ki secretary su Oliver associate professor M Somananda Singna khanaba mithungnen aduga tonganba lamsingda leiriba mioising amadi Freedom 1976 ki members singna special guest amadi special invitees oina saruk yakhe National Handloom lisingani kuntarukya mari lainna President Draupadi Murmuna Manipur ki Kakchingdagi Takhelamam Rani Devi yauna leiba asigi fisabi kunithoida lemjiningai oiraba National Handloom Award khosinakre Women's Weaving category da Mugagi Inafina Satfi Lanfi Saki Bagitama Takhelambam Ranina Lemjiningai oiraba award asi khosinarakhibani hari State Handicraft Pangkraba Myoising adna hand embroidery ki category da Kasampat Laimbajam Lekaidagi Mayang Lambam Mohini Devi Pangajam Tamu Devi Tongpram Rina Devi Amaso Golmei Bandin Liuni Rashtrapati Bhavan Cultural Center da Pangthokpa Tharamama Daleba Sigi Oina Weaver Designer Cooperative Amadi Entrepreneur Kuni Thoida President Sant Kabir Handloom Award Amashuk National Handloom Award Khoshinakhe
Handloom sector da khwaidagi wangba civilian award oriba Sant Kavir Handloom Award artisan ahumda khushinaki. Weaving award sing manungda Tamil Nadu dagi Kanchipuram silk sari puthokpa artisan sing Telangana dagi ikat sari puthokpa artisan Andhra Pradesh dagi cotton tushar half and half Jamdani sari puthokpa Madhya Pradesh dagi Maheshwari sari puthokpa Jammu and Kashmir dagi Kani shawl puthokpa West Bengal dagi Khadi Muslin Jamdani sari puthokpa Odisha Jagat Singhpur sari puthokpa Artisan sing yauri Manipur Odisha Assam Uttar Pradesh Tamil Nadu Telangana Andhra Pradesh Jammu and Kashmir Madhya Pradesh West Bengal Rajasthan Gujarat amasung Sikkim na sing state ama Union Territory tara humdu khangalaba miyoi kunithoi da President na lemjelinga oreba award sing khushinakibani Thailand gi Nothhaburi province manung chanalaiba Bangkru White district ta Mahairoi Amana school da nomai round kyamarung kapsilakpada miyoi nipan sire police ki report ki matung ina lekhiraba sing manung da oja ahum amasung Mahairoi ahum yauri Dev Sirin Northan Guri School da nomika pagi thodok thokle haba paw hek fangbaga khudakta Klai Bang police station gi personal sing lakna Pibam Lakshina Bhonaki local police ki report matu ina thodo to mui kunrom aso open nangle hai adum oinama investigation da saru yariba officer ki manu inadi mui kuntrarom hena soklamba yai hari police na thodo thopma adu question duna thamlo matungda thibu humba ki thabak chathabada nomi kap liu mui adu school atu makta tamba mahoi ni haiba khangmangam ke kari maram gi maharidna school campus manungda nomi kap ki buno haiba gi matangda investigation chathari Arubida Moripa Amuhana Miam the Pizari. Sayasiki February May the same kiba a nobalingasi normal nati abnormal. Chief Minister Waikiam Sanaf. Promising Nahangba Wahangi Pakum Piambagi Mahuta Home Minister Govindas Kontauza Masin Kumdana Pakumpi today. Mayai kaba Jungjaki Mayukta Jangshinba Kongjang Iho Haini Mington by awareness campaign Kasidagi Hogdokre Luna President Draupadi Murmuna Kaksindagi Takalam Rani Yauna Hisabi Kundida National Handloom Award Koshinokre Imre Sodom Pizaba Ngasiti Matang Solo Shinjare meeting Tabir Bisingbuk Kurumzare